ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯈꯤꯗ꯭ꯔꯣ? ꯆꯠꯂꯔꯣꯏꯗ. ꯀꯩꯒꯤ? ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ. ꯑꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯃ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯂꯥꯟ ꯇꯧꯅꯕꯗꯣ ꯑꯗꯨꯒꯤ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ. ꯑꯣ. ꯑꯉꯥꯡꯒꯤ ꯋꯥꯈꯜꯗꯤ ꯑꯉꯧꯕ ꯆꯦꯕꯥꯡꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯣꯠꯂꯕ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯍꯦꯛ ꯆꯨꯈꯤꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯣꯛꯎ ꯌꯥꯔꯔꯣꯏꯗꯕ ꯃꯆꯨ ꯑꯃꯗꯤ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯅꯣꯏꯕꯨ ꯁ꯭ꯀꯨꯜꯒ ꯑꯃꯨꯛ ꯆꯠꯇ꯭ꯔꯕꯣ? ꯆꯠꯇꯦꯗ. ꯀꯩꯒꯤ? ꯁꯨꯇꯤ ꯊꯥꯏ. ꯅꯣꯏ ꯂꯣꯏ ꯁꯨꯇꯤ ꯊꯥꯕ꯭ꯔꯥ? ꯑꯗꯣ ꯅꯣꯏ ꯉꯔꯥꯡ ꯗꯤꯋꯥꯂꯤ ꯇꯧꯕ꯭ꯔꯥ? ꯇꯧꯗꯦ. ꯑꯗꯨꯗꯤ ꯉꯔꯥꯡ ꯃꯩ ꯂꯣꯏ ꯃꯝꯃꯦ? ꯃꯝꯃꯦ. ꯑꯗꯨꯒ ꯗꯗꯥ ꯀꯩꯅꯣꯝ ꯍꯪꯉꯤꯅꯦ, ꯍꯌꯦꯡꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯉꯦ. ꯀꯩ? ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ. ꯑꯗꯨꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯣꯏ ꯃꯃꯥꯡ ꯆꯍꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯆꯠꯄ꯭ꯔꯥ? ꯆꯠꯂꯦ. ꯑꯗꯨꯗꯤ ꯗꯈꯤꯅꯥ ꯅꯪꯒꯤ ꯀꯩ ꯗꯈꯤꯅꯥ ꯇꯧꯔꯤ ꯃꯃꯥꯡ? ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯕꯣꯕꯣꯅ ꯁꯥꯏꯀꯜ ꯑꯃꯅꯦ ꯑꯗꯨꯒ ꯂꯨꯄꯥ 500 ꯑꯃꯅꯦ. ꯁꯥꯏꯀꯜꯒ ꯂꯨꯄꯥ 500ꯒ? ꯑꯗꯨ ꯌꯥꯝꯃꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯃꯨꯛ ꯀꯩ ꯇꯧꯔꯦ? ꯑꯩꯒꯤꯗꯤ ꯐꯩꯖꯨꯞ ꯑꯃꯅꯦ, ꯐꯩꯖꯨꯞ ꯊꯥꯕ ꯑꯅꯤ ꯑꯃꯅꯦ, ꯑꯗꯨꯒ ꯂꯨꯄꯥ 100ꯅꯦ. ꯂꯨꯄꯥ 100ꯒ ꯐꯩꯖꯨꯞꯀ ꯇꯧꯕ? ꯇꯧꯔꯦꯕ. ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯀꯩ ꯇꯧꯔꯦ? ꯑꯩꯒꯤ ꯐꯩꯖꯨꯞꯀ ꯂꯨꯄꯥ 100ꯒ. ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯍꯦ. ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯈꯤꯗ꯭ꯔꯣ? ꯆꯠꯂꯔꯣꯏꯗ. ꯀꯩꯒꯤ? ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ. ꯑꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯃ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯂꯥꯟ ꯇꯧꯅꯕꯗꯣ ꯑꯗꯨꯒꯤ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ. ꯑꯣ. ꯗꯗꯥ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩ ꯍꯥꯏꯔꯣꯅꯦ? ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯕꯕꯥꯗꯅꯦ ꯅꯣꯡꯃꯩ ꯂꯩꯕꯤꯌꯨ ꯍꯥꯏꯈ꯭ꯔꯦ. ꯀꯩꯒꯤ? ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯅꯕꯗꯣ ꯑꯗꯨꯗ ꯀꯥꯞꯅꯕ. ꯑꯣ, ꯑꯁ ꯑꯗꯣ ꯅꯣꯏ ꯍꯌꯦꯡꯈꯩꯗꯤ ꯆꯔꯨ ꯑꯣꯟꯕꯤ ꯁꯥꯟꯅꯅꯨꯀꯣ. ꯌꯥꯝ ꯌꯥꯠꯄꯅꯦꯕ. ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯄꯥꯊꯣꯛꯎꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣꯀꯣ. ꯆꯪꯉꯣ.